Thanlon ACG MLA Bongzagin Waltegi Thawai Yaudraba Haksang New Delhi dagi purakadaba numit amadi Churachandpur pangthokadaba aroiba mathong mangamasi yenglaga Committee on Tribal Unity Kotuna Total Shutdown Laothokhre haina Cotu Information and Publicity na thadrokpa sirola mana khangalakli sirola sina makha taraduna hai Kangpokpi Sadar Hills area ta leiba Kukizo pumnamakna MLA Bongzagin Waltina laikidabada thamoi sokna awaba phongdorkli loina na laikidrabagi mapamda khwaidagi wangba ikai kumnaba utnabagi damak mahake thawai yaudraba haksangna Delhi dagi purakpa numit amadi Churachandpur pangthokadoriba aroiba mathau mangamgi numit asida Total Shutdown Laothokhre haina sirola sina makha tari